Kuki Khutlai Paiba Shing na Maitei Khul Kayada drone Paishillakpa leptre ngarang numidang su KADANGBAND amasung KOUTRUK da drone Paishillakpadagi security force na blank fire Touduna Takthokhre press na fangba pau magi matung inna ngarang numidang pung 9 nifu mangarom taba duwaida KADANGBAND Shing da maning chingrom degi khanghaudana achoba drone ama KADANGBAND da leiba taret suba MR ge aroiba sentry post mathakta koipai paiduna leiba thingnaki drone adu kanana Thagalakpano khangdabadagi Assam Rifles na Thagalakpra haina hangnaki adum oinamak Assam Rifles ke maikaidagi drone thagatkiba leite hairaki drone Paishillakpa aduna security personnel sing na leiriba position da akaiba pirakpa yaba maramna taret suba Manipur Rifles ke personnel sing na nongmai round ani ahum nongthakta kapkhatke Nongmai kapagi makul adu tabadagi drone adu mamai leiduna KADANGBAND chingthak fauduna KOUTRUK romda amuk paishinki haide tungda KOUTRUK da leiba MR IRB Shing nasu drone Paishillakpa ubadagi drone adu tamna nongmai round khara kapadagi drone adu harauthel lomda paishinki haina pau asina makhatari